ꯊꯝꯖꯔꯤ ISTV Manipuri pau midyeng tabiraba punamapu taram oktari nasigi maruiba pauda NPF ki MLA mari pham thadokpagi che haungnabi matungina Assembly ki Secretariat ta pishinkre leibaki oiba wafam da sarkar na job manaba midyeng yengdabadagi NPF ki MLA mari pham thadoknabagi firep lawbani haina NPF Manipur State ki President Awangbo Nyumaina phongdokre Bihar ki MP Papu Yadav ki thawong angawbagi lichatni henzilaklabadi criminal charge ta fahangadabani haina CPI State Secretary Dr. M Narana phongdokre amadi Manipur da laiba Bihari singi luchingba singna makhoida kanamatana tanba amadi ot naiba laite haina sengdokre Pau sandokna pizari ngasi numidyung bumatung pung aniga minute kunmanga taba matamda Naga People's Front ki MLA ahum Karung Assembly Constituency ki Alexander Pau Ukrul Assembly Constituency ki Samuel Raishom amadi Chandel Assembly Constituency ki Nunglung Victor Manipur Legislative Assembly ki Secretariat laktuna makhoi gi resignation paper sing pishilam le hairi makhoi ahumna secretary ke megazit pishilamba resignation paper singi manungda Mau Assembly Constituency ki MLA Dikho gi su yawi adubu Dikho masamakti lakhide haina Assembly ki Secretariat gi phangba pau aman hairi makhoi gi resignation paper sing aduda makhoi karigi damakta pham thadokli banu haibagi wafam amata pande subnatagi MLA gi phamdagi resign tawjarage haibedamak palli haina pau asana makha tari Laibaki oiba wafam da sarkar na job manaba midyeng yengdabadagi NPF ki MLA mari pham thadoknabagi firep lawbani haina NPF Manipur State ki President Awangbo Nyumaina phongdokre Dulalen da laiba party office ta pangthokpa paugi mifam amada Awangbo Nyumaina haiki lamdam asi phurup kyana khundabal lamni laibaki oiba wafam da paliba government asina job manaba midyeng da yengbagi muhutta laibak irang thoraklaba misi mina yauraklaba matamda da punna faminasi wari sanasi haiba thongasi government amal lei haibagi khudamla hangki Tampaki miyamna kari pamli chingi miyoina kari pamli haibasi khanglaba government asina tungkoiba thausil ama puthokpagi mahutta miyamna hak tanjabada police thajenduna namthanaba honabadagi misimina yaurakpani bill ahum adu assembly da pass tawdringai hill area committee da thadaduna khanaram labadi Churachandpur da thokliba irang asi leiramloi NPF ti matam leiba khibikta santi amadi justice pami haiki Asin punamak si solution purak na naba. Kramay na polisi siya magasi si law o hand ba habra habi si siya na naba si assembly lay sa niya. Sigumba assembly asida amana mabo attack to ba amana mabo insult to ba akan ba nang ngambagi hon na bagi mapamnate. Asidi punamak si miyam gi phanna ba habisidi recognize tore haraga miyam gi damakta phanna na ba singada assembly ne assembly se oidabada natabada sijina hambasi pamte amadu thukloi dobani India ki constitution na ayaba biduna hill area committee ase ko assembly dale karigumba hill area adubu lam sokpa oirabusu culture resources kari sokpa oirabusu hill area committee da tana bagi tanja pigdobani haibese government ge rule adale Papu Yadav ki thawong angawba mi gi thawong ni henzilaklabadi criminal charge ta fahan batabani haina CPI Manipur State Council ki Secretary Dr. M Narana phongdokre wafam singasi Manipur Press Club ta pangthokiba Indigenous People Association Kanglaipak Ipaki ahan mamapok kumon thoranga mari leinana mangna phongdokibani thoramadana lamdam asigi naha sing thabak subagi hainabi leihanaba pandamda samkaknana khusukulai sing yenthoki sarugya kiba ex MLA KS Joy Kishan na ILP pass tawkraba matungda haujik state asida oirakliba phibam asi mipainingai ni miyamna geographical boundary khak kannana ba hona bata natana kangkhul muningai oiraba yelhomi sing kannana ba thabak pakhatpa matam yauri haiki Dr. Narana Makhasana phongdokhibada haujik state asida ILPS pass tawkraba matungda oirakliba phibam asi yamna luba tanjani Manipur da laiba kanglup singi marakta amana ama chaibagi matam nate kanglup khudima kok tungsin naduna mahu sagum nungsi chanana laiminaba matam oi kanglup singi marakta phamina duna warushin purakna bahona bada mai onsin haningi haibaga loinana Bihar gi Papu Yadav hairiba mioi asi ngauri phairiba mioi gi mawngni mahagna satharagliba thabak thong sing asi athuba matamda loishinduna thoghaningdaba thodok thoktanaba hona drabadi criminal charge ta phan batabani haiki
माना साउरा दे इशु साउनी एदना एकता लेतुम नंदा बई पोट मदी आईगी अखोई लेको मैते कम्युनिटी से सेंग हाइजरगदी को मयामसु तुम कुबी बनी मैते इशना खस्तन कुमांग चौक्शन बदो उबियो पोन अखोई की रोल सी I think we have to play very positive role. Tasan komjin ba hai bagi role amadi akhoi na lobum tho mal gan lobum ai abini ju khali aduga mi na mi bu ବ୍ୟବହାର kar ko se mi dugi lamchat ona magi understanding bo lit to ngam ba mayam ji tasan komjin na chana bu ya bu apu thopi ba madu puni ne ko leadership da la na gadori ni se इपा की प्रेसिडेंट सुरिबा सपमचा जादुमनीना ILP पास तौख्रब मतुंगदा लमदम असिदा नौना चंगसिलकपा कांगलुप खरना यानिंगदब फोंदोरकलिबासी युमदाग बना कैनाबा लौमपु योगना तानबगी थवोंगनी हौजिक मियामना थेंगनगदबा असि खुलागी ला नते कोकिलानी मसिदगी ngakthoknaba अखोई होनबा ताबनी होनबा असि माई पखनगे हायरबदी अखोई मसेलगी मरकता नुंगसिनबा अमसुंग सौगतनबगी वाखलोन चेनबा तंगाई फदे हाइकी Manipura ilangan pamli sistem gumba sistem am chanabu yaro harakanda ekoi adum muladra mayam harati yeromi kanbagi bil yaro habani yeromi kanbagi yaro habani har missing duna har boto adum yarakanda ekoi yeromi sinje adum muladra har se ekoi khang khanina ba so khangina ba amali madu idam ta thapak koram se ya pasang ne ekoi mang bi yaro ekoi mu bi yaro ekoi hingi bitai lagi betai, maling miam kucing maka kui nampak tahu betai. Malam di ipai pura thambiran baik kui ngamkai mang biarwa, iga masa iga lakanda, ay masa masusinda sineramba, kui iramdam, kelgalesu kui serene tahu biarwa. जन अधिकार पार्टी की लुचिंगबा पप्पू यादव की थवोंग खुदकता लेपियु हाइना बाजार दुकान फंबा बिहारी लुचिंगबा सिंगना अपील तौरकली ngasi Manipur Press Club ta pangthokhiba paugi mifam amada Hindustani Samaj ki members su oiriba Kishan Prasad na phongtokhibada ILP ki bill pass tawkhiba ase Bihari Singh taram no oi masi chanahan bamsung chanahandaba government ki makhutal leiba wafamni Manipur da ILP pass tawbaga mari leinana Manipur da leiba Bihari Singh tathi tawoina tawre haiduna Bihar fauduna chenba train singdagi Manipuri Singh halan khinaba Pappu Yadav na luchingduna changsiliba khongthang ase khudakta lepkadabani Manipur da leiriba Bihari Singh ki hanba masung chatkinaba khangalakpa leite hiramasida asengba khangninglabadi Pappu Yadav masa Manipur da laktuna yengsinbada taram no oi हाइकी आसनसोल से लेके इंडिया के कई भाग में मैं अपना जो स्टूडेंट लाइफ में ना मैं मणिपुर के लिए खेला हूँ हाँ तो आज मैं मणिपुर का हूँ मुझे अगर आप लोग बिहारी समझ के बात कर रहे हैं तो ये तो हमारे लिए थोड़ा सा तकलीफ की बात है अगर आप हमको बिहारी समझ के यहाँ बात करवा रहे हैं हम रिक्वेस्ट कर सकते हैं हाँ सब लोग मैते पांगल ये बोलता है हम लोग नहीं बोलता है हम ठीक है हाँ मणिपुर के लिए आप पता कर सकता है कि मणिपुर में हम लोग कितना साल से हैं हाँ तो ये आप हम उनको रिक्वेस्ट कर सकते हैं वो बिहार में बोल रहे हैं हम मणिपुर में है हाँ हमारा काम है मणिपुर के अंदर में हम जो भी होता है उसके अंदर में उस एक्टिविटीज में हमको बुलाया जाता है मैं उसमें शामिल होता हूँ हाँ मणिपुर में कोई भी बात होता है उसमें मैं शामिल होता हूँ मिफामा दुद सरुक याखिबा अमजुगी वाइस प्रेसिडेंट रतन लुवांग चाना ILP पास तौबगा मरी लेनना नेशनल प्रिंट एंड इलेक्ट्रॉनिक मीडिया दा फोंदोक्लिबा वाफम सिंह असि अरानबा ngaktani पामदबा थौदोक थोकपा याबा तोंगा सिंह असि थाजाबिदनबा अमदी मीडिया सिंह दा फोंबिदनबा हिरम असिगी मतंगदा अमजुगी माइकैदगी इंडियन जर्नलिस्ट यूनियन अमदी PCI की लुचिंगबा सिंह दा खंगनख्रे IJU की माइकैदगिसु हिरम असिगी मतंगदा PCI दा आई बचेरोल पीदुना तोंगा संदोकपा थिंगनना बखंगलकपा लेख्रे हाइरी पाउसी नेशनल लीडरशिप द पाउटी रे अदुगा नेशनल चैनल सिंजिना समाय तोदुना बेसलेस कनदा कोई एडमिशंस क्रिएट तोबे अब पाउमो स्प्रेड तोबसे थिंगनबा प्रेस काउंसिल ऑफ इंडिया की चेयरमैन दा ची इनी हाइने श्योर तोबे अदुना सिगी पाउसी याम थुना थिंगनी अदुगा आमजुगी साइट तगिसु कोना अनदर एनी कोई न्यूज़ चैनल नत्रगा प्रिंट और इलेक्ट्रॉनिक दा कोना हाइजिनिंग सिगुम्बा बेसलेस इंफॉर्मेशन सिंजिना अतोपा न्यूज़ चैनल समा क्रिएट तोबेदबा पाउ दुदी याइदि खुंबी को हाइबा सिमा इंडियन जर्नलिस्ट यूनियन अमसुंग
Handak Manipur Sarkar na yelhomi kanana assembly da pass tawkhiba bill asida anti Indian amadi anti tribal oibagi wafam amata yaude bill paba haitabadawna bill asigi khudong sabal lauraga sarang na bathorakliba asilaibak thibani haina opposition MLA Dr. I Ibolhalbina akhanna unabama da phongdorakli mahakna makha taraduna Bihar gi MP amana Manipuri singda atamnana midyang changlakliba asilaibak thibani bill asida kari yauri haibadu punna bhab taminabana hena fagani haina phongdorakli bill sida anti India oibagi anti Bihari oibagi or natargana anti tribal oibagi poramati yaudi haibasi opposition namoina aina bill si kupna parva mutung na yaudi hajiri adara mayam na karai dagi no kari wakhan dagi no ai koi lai shu haibana thalaba bharot asida lai shu haibana thalaba Manipur asida ai koi charang na bama ai di bill paba hitabadona bill si khanaba hitabadona masom sida bill sida khudong chaba lauraga kari tauge na khanbiribno haibagi wakhalon da lapasi laibak thibani masi tawhandring de mayam punna ma wakhan khandamina ba mathau tai ai koi India na te haibi yaroi ai koi Manipur na te haibi yaroi aduna masi koi khangna gyan ta na chamina si Babu Jadab honorable wakhan khandabigani aduga bill ladu ungtang pabiraga asoiba yawram mabadi puthokpir kani haina ka khanje maramdi aina haijeri maramdi Bihari mayam amma Manipur da lai Manipuri macha Bihar da laibadagi di Bihari mayam amma Manipur da laibana helamgani bill asida Bihari da natana nan Manipuri amata noi chat khro noi ba laibe yararoi haiba potchi di bill sidi yaudi hariba potchi reasonable restriction namagi bakhada sanga ka doriba mising dugi pass natraga permit amma kaktang pc aduga lam lege haiba matam da su thingba yadabani na khitang akhoi system ang thamsi haiba ka ki wa kaktane kashu yaudi Amaromda Mizoram gi Chief Minister na bill ahum asigi mayokta wafam khara phongdorakpa asigi mahutta bill asida kari kari yauri haibedu ningthina famina duna bhab tamina bachangi Mizoram su Congress na sasan tawba leibak oibanina ningthina Manipur gi Chief Minister ga wari samina ba tangai fade haibu wafam thamlagli Mizoram ge honorable Chief Minister na Manipur ge honorable Chief Minister ga wa tana biraga aidi Congress ki so high command lady high command gi through da bill si asoi soida kari lai higi haiduna pathokminaramba aidi khangminaramba gyan taminaramba koiramabdi yamna lai phagadabani nattaduna Manipur da lairiba Manipuri gi praja singi against the Mizoram gi Chief Minister na intervention pirakpasimaki aina hajebani mesi it is an unbecoming of an honorable Chief Minister of a state aina ai hajeni laibak thibani masi ongtong wakal khanda ni Manipur gi Chief Minister ga Mizoram gi Chief Minister ga phaminaraga bill si paminaba mathau tai na ai khali khudong saba launa ba matam kharagi community amana amada tongsinduna thabak tawroidabani system amagi makhada leinana ba miyamgi apambagi matungina sarkar na paikhalakpa thabakni haina Manipur University Economics Department ki Professor CS Priyoranjana ISTV News ka khanana unabama da phongdorakli aikoina Manipur da matam yam kuina settle tawraba different ethnicities akoi gi major ethnic group ku ki naga maitei sigi wangda leiriba India rom degi lakpani khangde from anywhere lakpa singdo karingwa makoina for centuries settle tawraba for decades settle tawre harga macha masu poktana generation ani hum leira agadi akoina legal definition me am dugi wang the chatle haraga makhoi si they are also part of our shared history have sa masi aikoi major community oiriba Meitei Nagas and Kukis akoni realize to hum thoi Nepali singna senapati da achu number da settle tawre haraga Kuki and Naga gi lambaw displaced tawre ibani yamna tight oidra chani Naga gi land system Kuki gi land system se adu by sheer number na makone sum spread tawra herga achowul lady ba se masing ngari singarang ko thokona te historically am sang process am thokpani they have to be accepted by the people adu masigi akhoigi ethnic group singshina makhoi bu welcome tawri ba se madugi advantage di logum thokti
Manipur da piriba makoida skill labor oibagi makoida fangiba facilities mayam do madu makoina launa mugi damakta madu khudong chaba laure heraga lairiba Nepali chininaw sing Bihari sing moi singna hekta o mass pusale heraga akoi demographic balance kaihan bado madu maki tawre ni number 1 number 2 da Manipur da lairiba India ki different ethnic groups singshina Manipur sida makoi identify to batai makoi ki religion lejesanu moi culture lejesanu but aikoi sa Manipur ki yaifanungai that we share with Manipuri communities Naga khangde Kuki khangde Maitai khangde aikoi ki community asigi historical development process da koi share towi loina na aikoi di Manipur ki yaifanabagi tong to welfare bi tong ta koi ju lepi hai se moi utpata bani Mahakna makhatana phongdorakpada lamdam asigi khundaminariba community khudimakna Manipuri ni haibagi wakhalon chapchana chenbaga loinana Manipuri ama oina Manipur gi thodang logadabani masida hana leizariba Manipur gi yelhaumi singnasu harauna yagani haina phongdorakli Papuya demna karigumba kanoda Bihar da Maitai Singh or Manipuri Singh train dagi lok kano togani disembark togani thingani na hairiba sa masida false news amada Bihari Singh da violence tawre hairiba sa if Bihari is in Manipur na makoina Manipuri ni makoi akoi Manipur ne hai tarboidi moi Bihari community na Papuya de it is wrong ILP ki movement manung se sida Bihari amto sokiba leite makoi protect tawe have sa Bihari Singh na Papuya de to yohonba openly come out tawragadi Manipur da lairiba Bihari Singh sa adoidi moi akhoisu Manipur ki part namane haibe moi identify tawjarakani madudani Manipur ki Naga khangde Kuki khangde Maitai khangde makoi accept tarak toribse natadana makoina larger India ki politics ri yaksal le haraga namfu de hekta aikoi de moi amai tor da koi tawni haibado adu Manipur da leiriba Nepali khangde Bihari khangde makoina madu tawbiganu yaragadi problem thogo so let us settle it within Manipur natana within ourselves the poto madura mapan gi mino khudong chawal lohon daraba aruga mapan gi community singchina maduda share tawraba kandada they are Manipuris haido lakadoribani sidai sida punchi chupai khundarage chaktarage ichaisu singchida grow toge hatna settle toge na khalak patarboidi the first thing is you must consider yourself a Manipuri first Churachandpur da thokiba handaki irang da mai chakpadagi Rims Hospital da laikanarakhiba Churachandpur gi New Lamka dagi chahi 18 khakta ngairiba Inkhan Khop ngase ayuk laikhidre hairi marakthana ten babre matang lamzari RJD dagi tanthokraba Jana Adhikar Party gi MP Papuya Dabna Bihar fauduna chatliba train singda Manipuri yaurabadi halhankhigani haina communal oiba khongjang changsilakpagi damak mahaki mathakta criminal case ama numit nini gi manungda file tawragani haina ZDU Manipur gi President N Tombi na phongdokre ngasi Babu Parada laiba party gi office ta pangthokpa paumi singa unaba amada mahakna makhatara duna Bihar Sarkar nasu mahaki mathakta criminal case ama lokhatna makhangan khre hairi Bihar yauna mapalamda larik tamba thabak tawduna lairiba Manipuri macha singda khudong thiban nanglabadi madugi daita mahakna pugodabani hiramasigi matangda party gi National President Sarat Yadav North East in charge Arun Kumar Srivastava amadi Nitish Kumar na chingbada fax message thaduna khangan kre Manipur da ILPS ka mari leinana Bihar gi migrant workers sing amadi karbarwala singda tathi tawina tawkhibal leite Papuya dabna chatharakliba thawng ase tasengna communal oi haiki Manipur da gi tawan ba Bharat ki state singda lairik tamba amadi thabak tawba amadi akoi gi Manipur da gi challiba tawan ba akoi gi community punamakta Bihar ki mafam khaktan natragasu atai atopa state singda asok apan awana sena yaurpa pumba mahakna daita pugadabani aduga loinana magi mathakta Bihar dasu criminal case ama file tawinana ba aina North East ki in charge ki kuthangda president aina request tawjare masi yamna laibak thibani nasi bhogi manungda inner line permit system gi issue sika mari leinana Manipur da base tawdana leiba Bihari amatada nasi akoi maram sadaba thodok amata thokhiba leite Amaromda party gi General Secretary Len Gangtena Housing National Highway singda chatpa yadabagi mingda karbarwala singna port ki mamal yoning bamongda yole oil pump da thau fangdrabasu black ta adumak fangi
ब्लैक मार्केटर सिंगा मणिपुर सरकार का मानरब्रा हाइबगी चिंगनबल लेरे मियाम की अवाब कोकनना ब सरकार ना अथुब मतमदा थबक लखटकदबनी हाइखी गवर्नमेंट ना करी मेजर लौरब्रा पेट्रोल चामगा हुम्पुद्रा अदगी डीजल ना चाम कुन केरोसिन ना 80 to 90 मनुंगदा ब्लैक त योली बसे ब्लैक तदी फंगहल्लगा पम ददी रेगुलर डिस्ट्रीब्यूशन अमा फंगहंदबा से गवर्नमेंट अमसुंग पम मपू सिंगसिगा नत्र ब्लैक मार्केटर सिंगसिगा करिगुंबा मरी अमा लेनारब्रा हाइबसे एखोय जनता दलना चिंगनबा मफावी सरकार ने वाना पुथोखिबा येलहौमी कन्ननबा बिल अहुम की मायोक्ता ओयरक्लिबा इहौ अमदी एमएलए मरीना फम थादोकनी हाइरेबासी मखोगे ओइबा वाखलोन करिनु हाइबा खंगदे हाइना लोकसभा की डॉक्टर मैनाना ISTV न्यूज ता फोंदुरकली महंग मखा तारादुना बिल अहुम असिगी मतांगदा मिजोराम की चीफ मिनिस्टर ना हाइरिबा वाफम असी ngangloi वानी बिल असिना अतोपा कम्युनिटी अमता मणिपुर लैबा यादे हाइदे बिल असी अफबा माइकैरोमदा लाकनी हाइना फोंदुरकली बिल पास तौबदे यावदे पास तौबदे पास तौबद नत्रो यावगा तौबद नत्रो मोइनो हजि अपोज तौबिजिना करि ने मददि मोइद हंगदे इन हाइबा गमदे मे बी दे मोइ डिफिकल्टी दे मे यादो आइदि मोइ वेना अमत इनोनिमसली पास तौबा बिल ननि को मरुइना याम ऑनरेबल सीनियर पॉलिटिशियन मिजोराम ऑनरेबल चीफ मिनिस्टर सिदी याम सीनियर पॉलिटिशियन ने ई पार्टी दि को अदु मखोने सु माइ तौबिबम थोकते दसेन हाइबम सु थोकतबनी इंटरनल मैटर ने कोई बिहार की दमदी आइन खनबदा मधु माना दमान हायरम तारगदी याम थीना असोयबनी हायरम थोकते अखोय के तसेन सु मणिपुर दा लेबा बिहारी सिंह कनाल तांदे बिहारी को तो थोकरो मणिपुर दा लेबा माइग्रेंट वर्कर मा लाइसे कनाल तांदे को कोई ले लेमिदे हई थबक सुरि हजि सुद्रने को हे सुरि बनी अदना कोई लेबा बिलिसना नखोय बतामसु यावदे सिदिसुमनगी इंडिजिनस मयाम सिगी मणिपुर दा हाना लेरे बेसिना मयाम पुनम सिगी हयेंगी तुंगी फियोम कंजनबगी सेलो बिलनि अदना याम वाना मणिपुर सरकारना अमदि मणिपुर की प्रजा सिंगा पुनमना इंथिजना तुंगी फियोम दा मारा ना इंग तम लेहो यानबगी होने जब पकमनि हजि एसेंबली बिल पास होबनिना गवर्नर दा लेरे गवर्नर ने एक्सेप्ट होगदी देशना एक देयर एम्स बिजनेस मतलब कुछ लारो याद गवर्नर ने कहीं यारक तो तारक दी कदोगदे गया दी अमु एसेम तो मना अमु हलवागे खन्न बिहार को याय नत्रगा माना तोगदो मिना दी अयन कोनी यमु तारे आई थिंक एवरीथिंग विल बी इन द पॉजिटिव वे हंदकता ILPS का मरी लेनना बिल अहुम पास तौखिबगी मायोक्ता चिंगी डिस्ट्रिक्ट सिंगदा इरांग थोक्तुना मिसी मिना अमदे असोक अपन यावरिबसी मिपाइनिंगाई ओय इरांग असिगा मरी लेनना मणिपुर सरकार ना बिल विड्रॉ तौब याय हाइदुना लेबगी मुहुत्ता खुदकता मियामना मिपाइनरिबसी कोकनना बाथबक लोखलु हाइना लोक जनशक्ति पार्टी मणिपुर स्टेट यूनिट की वांगांगलोय एन इबोहल फोंदोखरे ngasi Manipur Press Club pangthokpa paumi singa unaba amada mahangna makha taraduna Manipur da machin manau amadi imung manung gi oiba issue da Mizoram gi chief minister na bill ahum chatnaba yaroi haiduna Bharat ki president da wakat pa amadi Bihar gi ex MP Papu Yadav na communal oiba wafam kya media da phongdorakli ba asigi matang da Manipur gi chief minister na tumina leshin ba chumde misi mina thorak tringai da lokhat pa yaba thabak sing lokhat piu haiki मणिपुरी मचा कयाबू ट्रेन फैटन सिंधनब होनरइबा फूननब सैननब ओट नैननब होनरइबा मणिपुर मयांग कनासु ओट नैब तो घिबसु लेतब मफमसिदा ओटपिरे नैबिरेगा इशू सागत्र खोनरइब तोरइसे मसी लोक जनशक्ति पार्टी मणिपुर स्टेट यूनियन ना कंडेम तवी पप्पू यादव की थवोंग अदुग लोइनना मा गुम्बा अमना राजनीति की लेमाइदेबा लेबा से मरम चादे मा क्रिमिनल अमनी क्रिमिनल अमना तहुम थोक है वखल खनबा ngam bahong de aduna maram oiraga mana hujik राजनीति की माइखुम क्रिमिनल अमना राजनीति की माइखुम उसलगा राजनीति तौगी फोल दुनी मागी असेंग मसक्तम दुनी हुजिक उठोरे हौजिक मणिपुर दा पेट्रोल यावना नोंगमदा चंगद्रबा याद्रबा पोलम सिंगी ममल का हेना वांगलिबा से सरकार ने यंगशिनद्रबदी ट्रेड यूनियन सिंगना अकनब खुंजंग चंगसिलगनी हाइना ऑल इंडिया ट्रेड यूनियन कांग्रेस मणिपुर यूनिट की प्रेसिडेंट डॉक्टर एम नरना पाउमी सिंह दा फोंदोखरे ngasi केसामपाता लेबा इलेक्ट्रिसिटी कंट्रोल रूम दा पांगथोपा पाउमी सिंह उनबा अमदा यूनियन के जनरल सेक्रेटरी वायरना प्रताप अमदी अतई मरुइबा मियोय सिंगसु सरुक याखी डॉक्टर नरना मखाताना फोंदोखिबदा हौजिक पेट्रोल लीटर अमदा लुपा चनी दा योनबा हाइबसी ललोनबा सिंगना सानबा लीलानी
पेट्रोल ऑयल पंपसिंगदा थाव फंगद्रबसु ब्लैक ता फंगबा हाइबसि नारोलदा योनथोकले ताकपनी सरकारना अथुब मतमदा यंगसिनफम थोई हाइरी मणिपुर से मई होना चाइब तंजा अमदा अमुक नाकलोंदगी ख्वामे सगुन तौरगदि प्रजासकी साउबी हेंगलकने वी विल लॉन्च अनदर मूवमेंट नसी निनी उनिसी मंगदा मोइना चेक तौना सिस्टम असी सुंथोक्त्रबदी चेक तौद्रबदी प्रजागी इहो अमुक लाकने मदु ट्रेड यूनियन सिंगना बहु मांगिन थारकनी मदु वार्निंग अमा पिजरिबनी गवर्नमेंट दसु कारबार वाला सिंदसु एजुकेशन एस के डायरेक्टर एन प्रवीण मसायाव नंगसे सथकिबा सरप्राइज चेक अमदा प्राइवेट स्कूल थबक तौरंबा सरकार की ओजा निपान सस्पेंड तौखरे हिरमसी मतांगदा डिपार्टमेंट मरी लेनबा ऑर्डर सिंग थोखरे ngasi gi khudakta yengsinkiba du sarkar ge school singda hauzik oiriba takpi tambibagi mowong fagathanaba department na lokhalakpa khongthang gi manung channa chathakibani suspend tauringai gi matamda oja sing adu headquarter imphal da lengdan leigedabani director gi ayaba yaudana headquarter thadokpa yaroi hairi यूनाइटेड नागा काउंसिल ने कांग्रेस पार्टी की ऑफिस सिंह नागा एरिया दा थिंगो थंखरे एंटी ट्राइबल अमसुंग एंटी नागा ओइबा गवर्नमेंट की थोंगी मायोक्ता ngakthokpa ngamdaba naga minister amasung MLA sing khudakta pham thadokadabani manipur gi naga area da paikhatliba project sing september gi tang 10 gi ayuk pung 6 tagi numit 15 ni thingjinna basu warip lawkhre MLA K Ranjit na assembly da phongdokhiba wafam gi damak mahakpu boycott tawbaga loinana naga area da changlakpada su athingba thamle hairi Kuki NP Sadar Hills ki miyeng makhada Sadar Hills miyam gi oiba mifam ama Sadar Hills ADC Kangpokpi multipurpose hall da pangthoktuna tribal effects body signal lokhiba fire phangdriba fawba amata oina lemindamba warip lokre mifam asida Sadar Hills ki manung da leiba tongan ba civil society church leader akhang ahai UPF ki luchingba kya su saruk yakhi mifam asina Churachandpur gi thodokta laikhijraba singi mafam da ikai khumnaba utki mifam asina joint action committee Sadar Hills district kauba masu semkhibaga loinana Sezalen Gangtebu convener Lamtin Than Haukipu ko convener oin hapkre India gi president amasung Manipur gi governor na assembly da pass tawkhiba bill ahum yaroi dabani Churachandpur gi thokdokta chenaba security sing thabak tegi lokthokadabani Manipur da hauzik oiriba phibam asida waroshinama puraknaba India government na khud thingjingadabani Kuki MLA sing na khudakta resign tawgadabani haiba warep lokre Handak tha aniro mahi tamba phangdabaga mari leinana school van amadi oja singi tolop Sada Yankai Pinaba wafam pongdok narakliba astigi matangda education minister na sarkar gi oiba phirep amata lauthokta asti yamna laibak thibani hiram asiga mari leinana action lokhat pinaba ngasimak Delhi da chatuna union HRD minister da taknaragani haina EK higher secondary gi school gi sangakpham gi principal P Sarachandran afongdokre ngasi school asida pangthokpa the protection of teachers and school van drivers haiba hiramda nongmagi oiba seminar gi thoramda mahakna wafam asi phongdokhibani mahakna makhata na phongdokhibada yamna chamna hingjaba school gi oja singda pukning wakhal hanthan bana maram oiduna mahiroi singda pukning changna lairik takpa ngamdabagi machak ohele haiki oja sing amadi van driver singna su makhoina thengnari ba awaba kaya gi matangda wa ngangki प्रजा ख्वाई खुदिमक गार्जियन ख्वाई खुदिमक ता आइना रिक्वेस्ट तौजरिबसिना अखोई इसासिंगी थानी की फी ताबा हाइबसिना वजासिंग द मोरली यम सोवनबा अखोई थानी की पैसा फंगद्रे अदुदि लारिक से अंगांग दिंदा फजना टामिंग दबुगुंबा करिगुंबा मसे सिमसाना नेचुरल इंस्टिंग वरकने अदु ओइतारगदि पेरेंट्स सिंग गार्जियन सिंग लमदमसिदे लेबिरिबा खुदिमना कैसु नते मपालंदे लाइकम सबदा लुपा लाख करोड़ खर्चा तौरिबनि शहरसिंगी दमकता सिगी सुमनगी थानीगी फीजे पिथोक पिरगा वजासिंगु सिजिनबियो मियांगी इहौना मरम ओइदुना लाइरिक तंबा फंगहौदबा मतमगी ट्यूशन फी अमसुंग ट्रांसपोर्टेशन फी गी मतंगदा तांकक अनि थोकना जॉइंट स्टूडेंट कोऑर्डिनेटिंग कमिटी ना ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन अमदी ऑल मणिपुर स्कूल वैन ट्रांसपोर्ट एसोसिएशन गा उनादुना यानाकीबु वाफम गाकना चटपिनबा कमिटी ना खंगली Mahiroi singi mama mapa guardian singdagi chada kuntra mahi tamkidaba tha ani asigi oina tuition fee loba Manipur da laiba CBSE masung mission school singna su hairi basinga singang na chatkadabani oja singi oina school authority na chada yankai pigadabani transport association na su chada yankai logadabani school singi notice board singda su chada kuntra khaktamak logani haibadu miyam amadi mahiroi singi ahalaman singda khangan gadabani hairi ba yanaki ba asigi mayokta school amatada akaiba thohandana ba Joint Student Coordination Committee की माइकाई दगी खंगली
फी हेंजिना कनागुंबा स्कूल खरना लौरंबा थोकलबदी मदुगी दायित्व स्कूल अथॉरिटी न पुजाबगा लोइनना हेंजिना लौरे हाइबा लैरबदी जॉइंट कमिटी दा पाउ पिबिरउ हाइरी थौबाल डिस्ट्रिक्ट स्कूल वैन सर्विस तौरीब सिंह थाव फंगदबना मरम ओइदुना वैन सर्विस लेपगी फिबम द लैरे अथुबा मतमदा मणिपुर गवर्नमेंट ना मिडियंग चंगबीनबा थौबाल डिस्ट्रिक्ट स्कूल वैन एसोसिएशन पुनिंग चिंगसिले एसोसिएशन ना डीसी की खुथांगदा गवर्नमेंट दा मांगजौनना थाव फंगहनबिना हाइजखिबा लैरे हाइरी अमरोमदा ऑल मणिपुर स्कूल स्टूडेंट ट्रांसपोर्टर एसोसिएशन सिंधुना हयेंग लैबाक पोकपा नुमिता स्कूल सर्विस तौरीबा वैन सिंगी पेट्रोल मोइरांगखोमदा लैबा कृष्ण प्रेमी ऑयल सिटी दा गाड़ी अमदा पेट्रोल लीटर तरा तरा येनगनी हाइरी serial number अमदगिना चमापनगा मरीफुगी मनुंगदा लैबा गाड़ी मपुसिंगना अयुक पुंग मंगादगी हौरगा नुमिदांग वायरम पुंग तरुक फावगी मनुंगदा थाव लौरनबा खंगली ऑल मणिपुर वर्किंग जर्नलिस्ट यूनियन अमदी केफ एन पीडी गा यानबा अमगी मतुंग इना हयेंग ई पावगी लमदा थबक तौरीबा मियोय सिंगी नॉर्थ एओसी दा लैबा पीसीटीसी ऑयल पंपता अयुकी पुंग तरुक तगी थाव येलगनी हाइरी हयेंग पीसीटीसी दा अंबा हाई कोर्ट बारगी अमदी इमरजेंसी सर्विस खरगिसु येनगनी हाइरी मसिदा मागी मागी तोंगान तोंगान बा क्यूदा लेपनादुना थाव येनबगी थबक अदु चथगनी ओइरक्लिबा पौमी सिंह थेंगनरिबा थावगी अवाबा असिगी मतंगदा ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट वांगखेमचा समजाइना फोंदोरकपदा अयुक नुंगथिल नाइदना मियामगी दमक ई पावगी थबक तौरीबा मियोय सिंगी थाव येनबदा प्रजा मियामना कोऑपरेशन पीबीयू गवर्नमेंट सुमियाम की खलगा इम्फाल की अकोइबद लैबा ऑयल पंप खरदसु थाव येलगदबना पाउमी सिंगदा अकाइबा पीबीगनु अमदी सिक्योरिटी सिंगनसु मतेंग पांगबिना महागना मखाताना अपील तौखी इमो फिलिंग स्टेशन अकुथौसोम लेखाय रिचार्ज गैस अखोगी उरिपो अदगी डीएसएलएस मंत्री पुखी पुराई सर्विस स्टेशन लमलो हाइरिबा कोई तोगा तोगा उरिपो मसिदसु अखोगी पब्लिक की दमते होना थाउसी पीगदोरे अदना अमुका नमियार अपने तौजरी अखोगी खुदिंग होना मयाम दमकता ई पावगी थबत लमदे लिजरीबो अखोगी प्रेस मीडिया जर्नलिस्ट की दमते होना ये अखोगी लोकचान पुरसान अखोगी ओइन पमसिदा थाउ पीबसिदा मयाम पावगी सिंगु नुसिबियु अखोगी कोऑपरेशन पीबियु अदुगा थाउ पीबसिदा अखोगी कईगुंबा अखोगी पांदो तोरो थोक्तरबा मीडिया से कोई अबता गायरबा कोई मयाम की दमकता नियाना खंबीदना डेमोक्रेसी की कोई उमुसु युबीने मसे कोबिगनो चैरक सिदा आईओसी न थोकपा चेरोल अमगी मतुंग इना मियाम न थाव फंगदबगी अवाबा से कोगना बहायेंग इमो फिलिंग स्टेशन थोकचोम लेकाय अमदी जास गैस उरिपोक्ता किलोलीटर मंगा मंगा येनगनी लोइनना डीएसएलएस मंत्री पुखरी खुराई सर्विस स्टेशन लमलोंगदा किलोलीटर मरी मरी येनगनी डिस्ट्रिक्ट चाइल्ड प्रोटेक्शन यूनिट थौबालना सोशल वेलफेयर डिपार्टमेंट की इंटीग्रेटेड चाइल्ड प्रोटेक्शन स्कीम की मखादा आंगांग सिंबु ngakpi senbiba haiba hiramda nongmagi oiba miyamgi wakhal taminaba thoram ama thobal okramda leiba community hall da pangthokre thoram asida thobal municipal council ward number 1 gi councillor o inau tombi district child protection unit thobal gi district child protective officer konjangpam anita amasung thobal municipal council ward number 1 gi member ningombam maipak pi susaruk yakhi district child protection unit ki thodang amadi child trafficking gi matangda resource person ani na wangangki Joint Committee on Inner Line Permit System Manipurna Miyam Galoina Manipur da Inner Line Permit System Chana Hangadabani Haina Changsilakpa Khongjangda Leikidraba Sapam Robin Hood ki Mangani Lehun Thorong Asti Pangthokre Mahaki Aroiba Mathau Mangam Pangthokiba Awa Chingda Mangani Lehun Bagi Thorom Pangthokpa da JCILPS ki Luchingba Singh Student Wing ki Luchingba Singh Ananda Singh Higher Secondary Academy gi Mahiroi Singh amadi Oza Yaung na Miyoi Kyana Thorom Aduda Saruk Yabaga Loinana Minute Ani Tumin na Leptuna Awa Phongdoki Manipur da Inner Line Permit System Chana Hanbaga Mari Lenana Kamlup Kharana Aranba Propaganda da Maram Chadana Irang Sagaliba Si Center na Khudakta Lebhanba Chungani Prime Minister Narendra Modi Masabag na Manipur da MP election ki campaign lakma matamda North East Region da Leiba Mitop Singh Maram da Halhangadabani Haiduna Phongdok Lamba Laikhrabani Haina MPP na Thadorok Pacherolamna Khangalagdi ILP की इहौ मनुंगदा बिहारी नत्रगा नन मणिपुरी सिंगदा ताथी तवैना तौखिबा अमदी तानखिबगी वाफम लैखिदे पॉलिटिकल पार्टी अमगी मिंगदा गुंडाइजम की थवोंग मानबा मोंगदा MP पप्पू यादवना बिहार फाउदुना चेलिबा ट्रेन सिंगदा तोंगलकपा मणिपुरी सिंग हलहनखिगदबनी हाइबा थवोंग असि निंदा तवी हिरमसिगी मतांगदा मणिपुर सरकारना बिहार के चीफ मिनिस्टर नीतीश कुमार गा अथुबा मतमदा पाव फाउनगदबनी हाइरी
ILP की खोंजंगदा असोक अपन नंगलब सिंगिदमक मतेंग पांगननबा जेनिम्सता हांगलिबा रिलीफ कमिटीदा कामोंग लेमखोंग वुमन एसोसिएशन कामोंग लांगोल जम नुपी लुपना सेल की तेंगबांग पीख्रे जेनिम्सता हुजिक खोंजंग अदुदा यावखिबा मियोयमा ऑपरेशन तौननबा वार्ड लैरी चरा हेनबदगी मसा सोसिलक्लबा मियोय अनिसु हॉस्पिटल असिदा लाइकनरी JDO Zone 1 Imphal West na sinduna kontrataret suba district level student science seminar listing ani tara manga ngasi JDO Zone 1 gi office ta pangthokre harnessing light possibilities and challenges haiba hiramda pangthokpa seminar gi thorom aduda assistant inspector KSS Padmana pangthokliba seminar asidagi mahirui ani khangatuna September 8 da pangthokadoriba science seminar da saruk yagani State level dagi khangatlaba mahiroi ama October 9 da New Delhi da pangthokadoriba National Science Seminar da saruk yagani hairi Seminar asida Brighter Academy Khumbongi mahiroi Munishana Thangjamna ahanba Little Flower School gi mahiroi Yaiphabi Mayengbam na ani suba takre Satrani khangatpa sina state level gi thakta saruk yaruna bagi damakta 9 September da lamya masanglenda saruk yana na bagi damakta ikone satrani khangatkani hairiba satrani isna mu state level gi da yare raga mu satra state level gi thakta gi satra ma khangatlaga national level gi damakta ikone New Delhi da mu thaga dorimni handaki topic ti harnessing light possibilities and the challenges haiba theme machine Sita Village da H ki matang da kunmani suba Assam Rifles na awareness program ama pangthokre hairi amarom da kun suba Assam Rifles na Chandel district ki Riverland Village da thaknana ba aphabi sing yenthokre haina IG Assam Rifles South na thadorok cherol amana khangalakli aten ba break amaga luxury Better nutrition key to development haiba hiramda kuntragamari suba National Nutrition Week ki thoram ngasi Singjamai community hall da pangthokre Bharat Sarkar ki Community Food and Nutrition Extension Unit Chingamathaka ICDS Project Imphal City Lamsang Wangoy amadi Social Welfare Department ka khusam naduna pangthokpa thoram aduda Councillor M Subhas Chandra RK Binodini Demonstration Officer S Bihari amadi atai Angalwadi worker amadi helper sing susaruk yakhi Nutrition ki matang da akhang ngahi singna wangang bagaloina na machi oi bachinjak sing angang singda pijanabagi damak sem sabagi matang da competition amasu pangthoki Ngasi numidyong bamatung pung taranithoy minute kunlom tabada Imphal Police Station ki manung chanba ya school hiruhan balaikai da leiba leima pokpam chaurajit ki yumgi churita famda masakhang daba briefcase ama leirambadagi bom oirangajra chingnabadagi miyam nami paiba poknakre Manipur Police ki bom expert team ama laktuna yengsinbadagi briefcase manungda karimata yauramde thaudok asiga mari leinana chaurajit ki machanupa Roshan Kumar na miyam da akiba pokpa yaba sigumba thabak matungda tawiganu haiki Kairao Makting Primary Health Center ngasidagi official oina 24/7 gi mathau tawba hore loinana center ase awat apasing yengsinna ba kairau makting PhD Development Committee amasu semkre committee gi chairman MI Khan tha asigi tang manga da Health Department Center ase 24/7 onduna thabak haunana ba khangan badagi ngasi officially oina thabak haure haina miyam da khangan ki center asna miyam da hena khudong saba pina ba made awat pasing mensinna ba committee sembadasu MO in charge na ayaba pibidagi mathau tawba haure Health Minister amadi Director na lamdam adongi miyam gi damak center ase 24/7 olakpada thagatpa phongdoki Hauzik lairiba awat apasing athubada mention biu haiki Wangkhai ningthem pukri mapan de leiba nupi khunai chawkhat kangluki ngarang pangthokiba general body mifamna lup asigi nauna thaupuna na ba member sing khankiba singi manungda sorokhaibam Sachi Devi na president amadi Longjam Indra Devi na secretary oina khankhre IMC ki ward number 3 gi manung de leiba card angangba amadi higok paiba ahal singda ngasi councillor Newton Chandrana all as pension gi senpham sing yanthokre Thangoiban thingel da leiba Leonly Memorial Community Hall da pangthokpa thoramadu da Newton Chandrana haikibada ahal singna lapna chatuna pension lobagi khudong sabadu kokhan nabagi pandamda mahakna mafam asida pension gi senpham sing ase yanthokpani haiki Manipur Network of Positive People MNP Plus ki tara nipan Suva Foundation digi thoram ngasi ya school hiruan badal leiba MNP Plus ki conference hall pang thokre thoram madu the Max ki deputy director Dr. Rosie amadi atai maru bamyo kya susaruk yakhi MNP Plus ki president Deepak na matam mamada nisa season ba masel khak tanaraga awaba tabam matamda mateng pangna duna lakpada ngasi di MNP Plus asi chahi tara nipan mapung farakle District Kudimakta masigi unit sing hangduna HIV positive oiraba miyoi singi awabada mateng pangli HIV positive singi hidak sing ing lisingani ga mari dagi lairaktuna
अनाब मियोय क्या मसामौ फन थंबंग ngamle Manipur lairiba NGO kharanadi HIV positive singi awaba amadi khudong sadaba kokhanbang ngamloi sarkar na midyeng changbiu haiki Uripok tarang bamlekai de leiba Panthoi Bi Housing Finance Company Limited ki chahi tara mapung farakpagi thoram ngasi company sida pangthokre thoram asida MP Dr T Mainya saknai raba economist N Mohendro company asigi managing director Thokchom Hemo economist professor Amar Yumna Nabard ki general manager oiramba Sonamani Yambem yaw namyo kya nasaruk yakhi wanga khibas singna phongdok na khibada Financial institution matik chana leirabadi lamdam asigi economy fagalakani masjida sarkar asigi thaudang yamna chawi akhanna ba policy semduna chawkhat hanaba honagadabani financial institution macha kya miyoi kharagi khudong saba fangnana ba linkhalakli ba asi parental institute amagi makhada leirabadi he namiyam da kanagani haiba wafam sing phongdoknaki Panthoi Bi Housing Finance Company Limited ki managing director Hemona Finance sector chawkhat hanbada miyamgi mating changi amadi sarkar gi maikaidagi su mating pangbiu haiki Uripo Kangchup Road Auto Mega Diesel Association ki secretary oiramba handakta leikhidraba Chongtham John Ningsingduna Siza Hospital gi blood bank ta association ki members singna lemna EP gi thoram pangthokre association ki member Salaingamba Laishram na phongdokhibada John Hospital da pukhatpa matamda e darkar oiba matamda e fangdabadagi chawna awaba mayuknaki awaba du makha na thoktanaba mateng kharadang oirabasu menkhatpa ngamnana pandamda e pibagi thoramasi pangthokpani haiki MLA Marina Pham Thadok na Balau Kiba Pirep Student Union Manipur Achumna Apenba Phongdok Pagaloinana Lemhau Riba Tribal MLA Singsu Moral Ground da Tribal Miyam na Dabi Tauriba Pham Thadopagi Pirep Kudakta Laugadabani Government na Kudakta Internet Amasung SMS Service Mau Sagum Lahengadabani Amarum da Lamdam Masigi Miyam na Bihar Fauduna Chatpa Matamda Asoy Angam Thoktana ba Hona Biu State Asidasu Nungsi Janana Laminana ba Kudimang na Hona Binaba Apil Tauri Handak Assembly da bill ahum pass tawkibagi matangda Manipur miya maru oina tribal area da lana pau piduna misi mina madi lanthum kaya mangba pamdaba thodok thokiba silaibak thibani haina Chief Minister ki Secretary N Asokumar ki cherolam hairi NLR 7 Amendment Bill pass tawkiba si hazik lairiba ek asigi jurisdiction makhada non Manipur person singna lam laiba madi yonba yahandabani tribal area da amendment ek asi chana hangani haina Bhap Tanadaba Amadagi, Chingi area da Lana Sandokibani, Bill Singh Asina Manipur ki tribal area Singda Karishu Akaiba Piroi, Amendment Asida Yauriba Kudimak Hauzik Chatnariba Tampak Hakta Chatnagadabani, Amarom da Hill Area Committee da Sinakidabagi Matang da Sengdok Laduna Wafamasi Sedulgi Meter Oidabana Sinakidabani, Amarom da Protection of Manipur People Bill Asi Mani Bill Oiba Maramna, Hill Area Committee da Sinaba Mathau Tade, Manipur miya maru oina chingi area da bill gi provision sing appreciate tawbiu aranba paula thajabiganu tokana miyoibagi punsi amasung lanthum manghan takhan gani pungning phatha biduna state asi tangdu laitana punna leminabagi damak thabak tawminaba secretary na appeal tawri bill sing asi da hapchaningba lathokningba amasung miyam punamaki right ngak senaba mipung khudem mingna suggestion pibira u hairi sanabagi paulo birasi All Manipur Football Association Sinduna Kumal Lampak Artificial Tub Ground da District Ahungi Team Sing Nasaruk Yaduna Taramanga Suba Chahi Taranipan Makagi Junior Girls Inter District Football Tournament ngasidagi haukre hagdokpagi thoramda All Manipur Football Association ki President P Raghumani General Secretary L Ranjit Roy Police Officer RK Khomdon Amfagi Myoy kya susaruk yaki Tha asigi tang mapan phawa sathagadaba tournament asigi ngasi sanaki ba league match ta Imphal West District Football Association na District Sports Association Kakchingbu goal taramathoi amada yamna lakcha na maithiba pikre Imphal West District ki mai pakpagi goal singadu N Ratan Balana manga S Ranjana na ani chanki atopa Panjil Mari aduna Hemolata Lakshmi Roza amadi Premi Chiru na chanki bani District Sports Association na Kakchingi amata ngairaba goal adu Ais Dayana chanki bani hayeng tournament asigi ani suba league match ta District Sports Association Kakching amadi Imphal East District Football Association ga sanagani Upakyam gayamadi YOSC team aningi ahanba match sanakibada referee gi decision yaningdabadagi charang na bathokre Imphal East District Football Association sinduna YSWC ground khongmanda team tarana saruk yaduna sathariba Maharaj Kumar
Ghanendrajit Memorial Super Division Football League ki ngasi sanakhiba match ta YOSC Khuraina upa kyamgaibo goal ama sinoda maithiba pikre. YOSC Khurai gi mai pakpagi goal adu ST Siluni na match ki kuntraga taruk suba minute chankibani. Match asegi apiba matam loigadaba minute nipan watlingaida upagi maikaidagi kaurakiba corner kick amada YOSC Khurai gi goalkeeper na fana hotnabada chongthorokpa ball ama kauthokpada upagi sanaroi amana kaushinna honabada referee na upagi maikaida indirect kick piki decision adu yaningda duna upagi sanaroi singna penalty pigidabani haiduna center referee da protest tauki minute khara lepluruba matungda wathawriba minute makha tana sanaki apiba matam loiba fawbada YOS sina Khuraina goal ama sinoda match asi mai paki sathariba league asigi atopa match amada 11 star akampat amadi sak yumnam khunau goal amamam chanaduna draw chatkre 11 star akampat ki goal adu en romesna match ki kuntaruk suba minute chanki sak yumnam lekai ki goal aduna ais tel haibana match ki nifugotaruk suba minute chanki bani hayeng ahan ba match ta aba khetrigau amadi citizen club soibam lekai ga sanagani ani suba match ta nipso kaibi amadi ESU Wankhaiga Sanagani. Imphal West District Football Association Sinduna Malum Makha Terakha Ground da Tim Tare na saruk yaduna sathariba tarataruk suba Saugaizam Birendra Singh Memorial Super Division Football League Tournament ki ngasi sanagi ba ahan ba match ta SKYC Stekmaina BMSC Tabungkhokpu goal ani amada maithiba pikre. SKYC Stekmai gi mai pakhibagi goal ani adu NG Dennis amadi NG Biswajit na match ki taruk suba amadi humpuga taruk suba minute chanki BMSC Tabungkhoki amatangairaba goal adu Rahul Saubam na match ki taraka taruk suba minute chanki bani sathariba tournament asigi ani suba match ki sanaki bada Sagolban United na YDO Haino Khongnembi Konjeng Lamdong lekaibo goal taruk amada maithiba piki Sagolban United ki goal sing adu Premchana ani chanki atopa goal mari aduna Bikram Somananda Singthang Khongba amadi Hemantana chankibani YDO Haino Khongnembi gi amatangairaba goal adu KS Herozina chanki Badminton Association of India ki meeting makhada Karnataka da chatharakiba All India Badminton Ranking Tournament ta Manipur gi mairabana nupa macha gi chahi 35 makhage singles amasung doubles ki title lore nupa macha gi singles ta mairabana India gi top rank ta leiramba Delhi gi Akash Yadavpu set ani amada maithiba piduna champion oiki doubles kida Bihar gi Akai Thakur ga punba mahaki jurana Uttarakhand gi Dhraba Rawat amasung Andhra Pradesh ki Pawan Krishna gi jura bu maithiba piki bani Chingthang Lairembi Kang Association Bamdiar Nasinduna Bamdiar Makha Community Hall da Education Department gi makha da hana oza oiramba Namram Birchandra na donate tawraga Kangkhut Mapanna group ani thokna khaidoktuna sathariba tara suba let Namram Anganghal Singh Memorial Kendra wise tahi humpu amadi makha gi League Cup Knockout Kang Tournament ta Kaisamthong Kendra Kangkhutpu Nambol Kendra Kangkhutna Panjil Taranipan Tara kaptuna maithiba pikre hayeng Thangmoiban Kendra Kangkhut Thaka amadi Sagolban Kendra Kangkhut ka sanagani District Football Association Thawbal Sinduna Hairok Polo Ground da team taruk na saruk yaduna sathariba second L Ibetomi Devi Memorial Super Division Football League Tournament ki ngasi sanakiba ahanba match ta Hida Lilongna NGL Nongpok Lorem Bombu goal mari amadam amadi ani suba match ke sanaki bada lamfa hairokna yumbu RYDA hairokpu goal ahum amada maithiba pikre District Football Association Thawbal Sinduna second amadi third division football tournament tha asigi tang kundagi pangthoklagani saruk yagadaba District Football Association Thawbal gi makha da leiba affiliate unit amadi club singna akupa marol association asidagi khanglaba yagani hairi Huyel Lalong Thang Ta Association Manipur na sinduna chahi asigi October amadagi na mari fauba oinam huidromda leiba mayai lambi college da kuntaruk suba state thang ta competition pangthoklagani competition asida Manipur gi tongan ba thang ta sindam sang singi sub junior amadi senior gi nupa macha nupi macha singna saruk yaba yagani hairi entry form pisin bagi aroi benumi tha asigi tang kun phaubani akupa marol association asigi office tagi khanglaba yagani hairi ngasi nongmagi oiba ai ngasagi pau pizari ICAR lamfel patagi fangba paugi matungina ngasigi khwaidigi saba degree celsius 18.8 khwaidagi ingba degree celsius 18.8 nungshita yauba ising manilgi chang ayukta chada humphudra taret nungthildana chada humphudra nongjugi chang nil
लोइशिलकपदा मरुइबा पाउ अमुक हन पिजरी NPF की MLA मरी फम थादोपगी चे हौनबी मतुंगिना असेंबली सेक्रेटरीट पिशनख्रे लेबाकी ओबे वाफम द सरकारना जब मानबा बिडियंग येंगदबदगी NPF की MLA मरी फम थादोकनबगी फिरेप लौबनी हाइना NPF मणिपुर स्टेट की प्रेसिडेंट अवांगबौ न्यूमाइना फुंगदोख्रे बिहार की MP पप्पू यादव की थवोंग अंगाउबगी लिचटनी हेंजिलकलबदी क्रिमिनल चार्ज ता फानगदबनी हाइना CPI स्टेट सेक्रेटरी डॉक्टर M नरना फुंगदोख्रे अमदी मणिपुर लैबा बिहारी सिंगी लुचिंग बसिंगना मखोइदा कनामतन तानबा मदी ओट नेबल लैते हाइना सेंगोख्रे ISTV न पिजबा पाउ मतांग असली लोइजरे मिडियंग ताबीर पुनुमपु अमुका नखुमजरी